ngasi numida wairam phongkiba tungan manipuri siphongsing amasung thokiba thawdo wathoksingdagi maruibi I pausing miyamna thamjagi hanbada kangla pawdagi lokusaraga assembly session ani dagi tadana kaugadabani haiba lairabasu lalasina sahisi oina mifam ahumlak kauba ngamdabasi constitution khongaunabagi wafam laiti Basanta Kumar Indian Constitution ki article 174 ki matung ina sahi amada assembly session tiki tadana kaugadabani haiba laiba maramna hausik laidibu lalasina maram oiraga sahisi oina assembly mifam ahumlak kauba ngamdabasi constitution khongaunabagi wafam laiti haina Manipur lainga ki law and legislative affairs minister TS Basanta Kumar na permission phongdokre wafam singa si DIPR gi auditorium na pangtokiba permission unaba ama the minister Basanta Kumar na phongdokibani minister na makhata na hai haukiba December 18 da hanagi minister Okram Ibobina salibasai shi assembly mifam ahumlak kaudribasi Indian constitution khongau na bani haina phongdokibadu miyambulana lamjingmani article 174 ki rule 17A da sahi amada yamdrabada assembly session ahumlak haibadi budget session autumn session amadi winter session haina kaugadabani haina hairagasu article 174 sahi amada session anirak-tagi tadana phamgadabani session amaga tha taruk-tagi hena kanaroidabani haiba leiba maramna hausik Manipur lairiba lalasina maram oiraga tangai fadana handak saigi session anirak phamkhrabanina constitution thugaibani haiba wafam karisu leit atop article singda ahumlaktigi tadana phamgadabani hairabasu anirak phamba yai haiba leibadigi hanagi minister o ibobigi matamna su ahumlak suna phamkidaba sahi kya lekhi maki matamda english singaniga ahum english singaniga taret english singaniga nipan english singaniga mapan amadi english singaniga taraga taruk session ani tamak phamkribasi constitution khongauna ki haigadori bra haibasi khantaningai ni khangna hausik lairiba lenga asida aranwa tahanna bo honabasi tahoningdi lairiba lenga asina kumza english singaniga taraga taretagi english singaniga kun phawbadari ohumlak mi phamphamki kumza english singaniga kunga mathoidigi covid laisat laikhiba amadi kumza english singaniga kungo homdoidigi tangdu laitadaba phibam amada lakpana assembly session ahumlak kauba ngamdabani haina magna makhatana phongdokhi atopa pawmadana exam center Manipur tahandabasi yaningde desam Central Agricultural University Kau Imphal gi makhada December gi tang taraga taruk to order thoktuna LDC UDC amadi laboratory assistant laubagi exam center lakthokoda exam center Manipur da piraktabasi desam akan mamong yaning di haina desam gi president phongdokre ko kaithil leiba desam gi office ta pangthokpa permission unaba ma da magna makhata na hai university asigi constituents college lairiba mafamsingda center piraga head office su oiriba Manipur da center pidribasi karigino haibasi miyamgi asabu hangi haukiba sahidagi tholaklibi irangasina maram lamdamasigi miyam sel thum yauna hiram kya da awaba kya mayukna ringai sera asida pangthokadoriba exam asigi tuan postingda apply toriba candidate singna phongdorakpada exam asida yawgadoriba candidate masing asi Manipur gi oina aduki matik yami candidate singna atop state satnaba honabada laikhagi lambi de satpa yabigi oithokpasu laibaki phibam asida laitri flight satnaba honarakpada Saoba senpham kya amasu sangadabana candidate singna admit card phanglabasu yamna saruk yaba ngamgadoribano haibisi asabu hangamoire asigumba phibam asida university asigi BC register amadi mari leinabasingna athubada mifam pangthoktuna state asida su pangthokadoribe exam asigi center piduna state asida exam thaba yana pambayama putokadabana ki magna makhatana candidate sing asigi interest da desamna mari leinaba authority amadi Ministry of Agriculture and Farmer Welfare da athubada si tharagani state lenga ki mekaidigi su BC amadi register na singbada exam center state asida pihanana ba miyeng sangadabani haikena su pawsda makhatari atopa pawmana security na khulai kaya marum fogatkre bomb amaleramle security force na Imphal East district ki manungsana leiba ngarian singsangi sanang senba marangkhul thibu humbi ki thabak satabada su khulai kaya marum fogat pangamle hari police ki phama pawman hai fogalaba polam singa duri 7.62 mm gi magazine yawba light machine gun ama 12 bore single barrel rifle ama magazine yawba 9 mm pistol ama arming ring yawba hand grenade ani 12 launching ani 7.62 mm gi nongmai maru kunthra 12 bore rifle gi cartridge ani 9 mm gi nongmai maru ani amadi
खाव अनिगने हारी अमरमदा मोइरांग खुनंग ममांग साबलदा लैबा सलाम जितेन कौबा मियोय अमगी लबुक्ता बॉम्ब सेल अमा लेरंबदगी मियाम मी पाइनरुरे पुलिस तगी पंगो पाव मन हाई बॉम्ब लैरे हैबा पाव दु हेक फंगबगा कैबुल लमजाव पुलिस स्टेशन की कांगबु मन मफम मदुदा सत्तुना येंसिनखी अदुमैनमा बॉम्ब मदुदा गन पाउडर योरमदबदगी खुदोंग थिनिngay ओइद्रे हैबा खंगमखी पुलिस कांगबु अदुना बॉम्ब मदु असो एंगाम याउदुना लौथोकलबा मतुंगदा शेकर कस्टडी दा थमख्रे हारी मखासा थरक पोइना तो पावमना पेन डाउन स्ट्राइक कॉल ऑफ तबियु मणिपुर लेंगा की बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम की एम्प्लॉई सिंगना बोसेम की चेयरमैन ओइना अखाम जोय कुमार अमुहना लेंगा ना हबलकपदा एम्प्लॉई सिंगना यानिंगदबदगी हौजुक पेन डाउन स्ट्राइक तौरिबसी माहिरोइसिंग की मैट्रिक एग्जाम अमदी टेक्स्ट नंबर अमदी येंतोकपगी थबक थोरम क्या लेबना स्ट्राइक असी कॉल ऑफ तबियु हाइना लेंगा की एजुकेशन एज की जॉइंट सेक्रेटरी सिरोल अमना अपील तोरकली सिरोल असी नहाई बोसेम की हांगदुना लैरिबा चेयरमैन की पोस्ट असी स्टेट लेंगा की कैबिनेट अयाबा पीदुना चेयरमैन हापखिबनी पोस्ट असी की एप्लीकांट मंगा लाखपदा अखाम जोय कुमार बु मा की मदी लेनबा फाइल अमदी एक्सपीरियंस अमदी महाकना रिटेट तौदिगी सही हुमफुगा मंगा दा तौखिबनी मसिगी पोस्ट असी लौबदा एग्जाम इंटरव्यू की मथौ तादी हैबगी लोइनना बोसेम दा अरानबा तौबदा चेयरमैन याउन एम्प्लॉई सिंगना एविडेंस लेरबदी रूल की मतुंगिना एक्शन लौगनी हैना सिरोल असिदा पल्ली अतोपा पावमना एआर न लुपा लाख 100 रूम की क्वा मारू फारे था असिगी तरागा मपन असम राइफल्स न चुसामपुर डिस्ट्रिक्ट की मनुंगसना लैबा संगाईकोट जंक्शन दा हांगबा मोबाइल व्हीकल चेक पॉइंट की लुपा लाख 100 रूम की ममल ओइगदबा कांगलोन कायना पुसिलकपा क्वा मारू टोन 8.2 फगत पंगम लेहरी एआर नंगसी थादोरकपा सिरोल मन हाई नमिर अदुदा एआर न अककनबा पाव फंगबदगी रजिस्ट्रेशन नंबर याउदबा ट्रक अमा खामदुना चेक तौरुबदा मेमारदगी नरोन कांगलोन कायना पुसिलखिबा क्वा मरु सिंग अदु फगत पंगमखिबनी क्वा मरु सिंग अदु सौरकना बोरा खाव मार्फगुनि थोइरोमदा हाबलगा लोतुना पुरखिबनी गाड़ी अदुगा लोइनना पोलम सिंग अदु सुसामपुर डिस्ट्रिक्ट की डीएफओ द सिनखरे हारी अमरोंदना आरपीएफ न क्रिसमस की ये पाउजल पिरकली क्रिस्टल लाइनिंग सत्पसिंगी ख्वाइदी की मरुएब कुमय अमा ओइरिब क्रिसमस न लाकपदा लोन थिंख्रब लहोलोप रिवोल्यूशनरी पीपल्स फ्रंट आरपीएफ की माइनॉरिटी अफेयर्स की डिप्यूटी सेक्रेटरी वाई श्यामना लमदम की मियामने ये पाउजल पिरकली पार्टी असिगी असिस्टेंट पब्लिसिटी सेक्रेटरी बमकिम खुयेक पीदुना थादोरकपा सिरोलमन हाई कुमय असिन लाकपदा लमदम असिगी इसिल इनाव पुनमक इंगतपा तंगदु लैताबा अमदी नुंगसी चानब ओइरसनु लॉर्ड जीसस क्राइस्टना तैबंग मपुगी यथंग मतुंगिना मालेम असिदा मियोइब खुनाइगी मरक्ता मी ओइना पोक्तुना मियोइब खुनाइसि असुंब लंबिदा लमजिंगदुना असुम अरानगी लंबी ताकपिरी माकी मरुओइब पाउजलदी मालेम असिदा इंग तप्पा लेहंदुना नुंगसी चानना हिंगमिनबा हाइबसिनी ngasiगी मालेम असिदा मियोइब खुनाइगी मरक्ता अमगा अमगा नुंगसी चानना लेमिनबा ngamlakthabadigi thawaina taibang paul thadokpada pubo yararoidaba lamgidam khatna sainaduna hatna sunari ngaki oiba wakhalda aigi furupna mafari haiba wakhalonaduna mang tharaga atopa furup chasing namthabigi thabak chathabadagi ngasidi awateng tha koltana malem asinile lamdam asida kiyagi mamangdagi khunda mineraglab isil inaw khudimangna lord jesus christ ki amaga nungsinana hingminau haiba pauktaga dubu tunginduna hingminarasi hainasu sirol asina makhatana phongdorakli atopa pawmana union home ministry na manipur nagaland amasu mizoram da foreign visitors mikup na home singna monitor tawna ba khankhre manipur nagaland amasu mizoram da lakpa foreign visitors singi activity khudimak mikup na home singna monitor tawna ba union home ministry na state singa sigi security agency singda khankhre manipur nagaland amasu mizoram gi chief secretary singda union home ministry na thaba circular amana hai foreigners singasi activities sing khudingmak ningthina monitor tawna ba lokhat pham tokpa thabak thorom khudingmak lakhot kadabani hiramasiga mari lainana foreigner regional registration office FRO amasum state police authority na kupna yengsingadabani karigumba singnanga oiba natragana pamdaba thaudok sing thengnarabadi foreigner act yauna mari laina act singi makhare action lakhot kadabani haidi circular dun hai foreigners sing setok sin tawbada hena khudong sanaba PAP permit ki application khudima FRRO portal ki kuthang issue tawgune madi physical permit amata issue tawroi physical permit issue tawnaba pending lairibi singi oinadi FRRO portal ki kuthang da state lengana national
informatics center ga coordination tawnagadabani state lengaksinnasu hiramasiga mari leinana masa masagi administrative control gi makhada leiba authority khudama sensitize tawgadabani haidi panmayabad state singa sida union home ministry na protected area regime amuhana satnahankraba matungda khongthang asi lakutkibani protected area regime ki permit asi state lengak natragana home ministry ni issue tawbani hanasu pausda makhatari Makasa Tarakwe Kanglai Paki Maira the Getopama River Paukra Miam Tamzage. Poppy Tavi Hainabi Maru Fong the Mangan State drug free over Lamdam Uhenana Balagana Honagani State Minister. Manipuri may cap Nisa Maru Fong Mutanava Manipulangana Pekalakliba war on drug ki Tapak Hena Kansin Baga Noinana. Narang Kang Poppy District IT road keeper in the Leva. Kotlen amadi Holzang village aniki maphamda tharamba ekar kungini thoirom oigadaba poppy pambi sing henlatuna mangan kre poppy pambi sing henlatuna mangan bigi thabak laingakna satharakliba si state asi drug free oib lamdam ama oina bo khotna bani haina ngasi manipur gi chief minister nongthamam berena social media platform X thagalakiba post amana haidi post asigi matungina Kotlen khulda ekar manga amadi Holzang village the ekar taragatre rom tharamba poppy pambi sing adu Kangpokpi district police CRPF ki A by 155 ki troop amadi CRPF E 112 ki troop ki apunba combined team na mangan kibani haina pali asiguma operation sa taduna lengana sangsilakti bakhongjang asita Manipur da poppy thabi ki haina besi maru phongna mutatuna state asi drug free oiba lamdamama ohenba hotnabani haidinasu pausta makhatari Atopa Paumana, DC gi Kutangna Kaksing District Block Congress Committee na India gi President Memorandum Pishin Crate. India gi Humdraga Mangarak Suba Constitutions Linkibegi Numit Mari Lainana Pangtokiba Thoramda India gi Constitution gi Mapani Haina Riba BR Ambedkar gi Matang na Union Home Minister Oidiba Amit Shah na usit thawoi da bangang ki buwangang sangang adu gi mayok da Bharat Sinma thuna All India Congress Committee na sangshiliba khongjang gi manungsana ngasi Kaksing District Block Congress Committee na sinduna Deputy Commissioner Kaksing gi kuthang India lenga ki President da memorandum ama pisinkrep District Administration Kaksing gi ADM gi thawpuriba M Kapajit Singana ngasi gi memorandum adu kushinaramlaba matungda MPCC gi secretary oiriba KSH Kennedy na permission unabada mahakna phongdokhibada Bharat Jati asigi constitution ki mapani hairiba BR Ambedkar bu usit thawoidaba ngangkhibu wangang sangang do khoaidi ki lebak thibani mana ngangkhibu wangang do constitution bu singnabada natana Bharat ki miyam pumba ikaiba pibani amadi phibam khara sonthana lairiba schedule tribe Dalit singbu karim ka thainabani maramaduna mahakpu khudakta union lainga asina pham lakhokadabani haina phongdokhi Party singi tungan ba khenaba ideology kya lairabasu aikoina constitution bu ikai khumnagadabani constitution bu sembiramba ipai pusing bu ikai khumnagadabani Bharat nangasi malem gi lebak singi manungda super power oma oirakpa ngamlibasi constitution asi lairambana ni haina su phongdokhi atopa paumana MLA yankhai gi loina bising lebak ki damakta thokpiraklo imamema nongmanini asida Manipur Legislative Assembly gi mifam phamgadabani Miyam gi mihut oiribe MLA yankhai gi loina bisingna bot mamang miyam dagi bot ki bikhya nikibagum laibak ki damakta haujik thokpiraklo punna thaudang lominarasi haina lamdam asida thoklibu wa thokyad mangjul thadun laklibi leishram memana phongdorakli wafamasi uripok apun malup amadi uripok nupi apun malup na lepa laitana satharakpa thama henjilaglaba sara henbegi khongjang gi manungsana ngasisu sagolban Kangabam Lekai gi Mera Paibi Ima Ibel sing Saruk Yadan Huwakat Mifam Satakiba Shida Saruk Yadan Huwapamasi Laishra Memana Phongdoki Mahakna Hai Lamdam asida thokliba sahi amaga tha tare hinjilaglab irang asida misa mamadi nupi angangi mathakta sathaba crime singi wayel sathadun mara leibising serak pigadabane madi irang asi atuba matamda lusingadabani haina suphongdoki mangna makhatan hai zaribamna thokliba lebak thiba thaudok army camp dagi mangkiba kamal babu amadi tamthiba thaudok kya sida state amadi center lengana tumina lasilibasi yaningde Uripok apun malup amadi uripok nupi apun malup na satharagliba kuthang sara hienbegi khongjang asi punamana saruk yaba sangi loidana miyamgi mihut oiriba MLA yankhai gi loina bisingnasu election mamangda magi assembly constituency gi miyamda board ki bikhya nikibagum leibak miyamgi thabak thorom singdasu saruk yabi haina imam yamana makhatana phongdokhensu pausda makhatana pali Makasa tarak po na pausal pauksiri ke topa maruiba paukra na naga furam na kandem tarakli
December 12 Kuki volunteers na Gampipai Kuki checkpost Senapati District Student Association ki executive singda khut tharakpigi thawong adu Mau Student Union Maralui Karali Mai Suizong Kang Maram Student Unions Paumai Naga Sidau Maimi TNTN na condemn tawi haina punna thadorak pusur lamada haidi Mau Student Union ki president Pokrari Mate Khona Sirol adu hai tangdu leitana lainana ba honari ba sera sida Kuki volunteer singna car henba thawong sa tharakpa sina akai ba piri amasu mahairoi gi lusingu singna sa tharaki ba thawong amadi potchai kya ama anda thon ki ba du lebak thibane hari atopa lusilak poina paw mana atopa nupi ge luhong na ba honaruba nupa gi private part kakhre pakhang leisabi oina sahi madi hena nungsina duna yumpana na ba thaurang dingai serakta nupa duna nungsinari bi nupi masa khangan atopa nupi amaga luhong na ba honaramadi khusauna rabi nupi duna maki nungsina jaba nupa adu unasi haina korba matungda nupa adu gi private part thang suri na kalsakre haidi thaudu osi Uttar Pradesh ki Muzafar Nagar thokibani pausna makha taraduna sahi kullongi lenga oiba nupa nupi asina sahi mari hena nungsina duna yumba lambi da sangna ba thorang tawringai da nupa aduna atopa nupi amaga luhong na ba thorang tawbagi pau takhi nupi aduna thaudo dugi wari khangdaba saduna nupa adubu guest house amada unasi haina korba matung nungsina na wari watai shanarba matung da maki private part adu kalsakhibani hari soktuna hospital laikat nariba nupa adugi maming Muhammad Isteham kawi aduga nupi adugi maming na hin khaton kawi hari thaudo asiga mari lain Uttar Pradesh ki police na case ma lokhatuna thokriba thaudo adugi matang na thigatli haidene su pausda makhata na palli Hauziki oinadi mayam pausi matang se lusinjarage amasum mayam puna makhata ba anauba update ngamina sena channel sigi makede gisu myangi mafamda makhata na thamjari mayam puna anauba update ngamina si